ꯐꯤꯖꯔ ꯀꯥꯟꯕꯣꯠꯇ ꯑꯗꯨ ꯁꯤꯗꯤ ꯁꯠ ꯂꯣꯏꯁꯟ ꯌꯥꯏꯗꯅ ꯑꯗꯨꯅ ꯆꯥꯛ ꯆꯥꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯥꯛꯍꯜꯂꯦꯀꯣ ꯃꯤꯅꯗꯤ ꯑꯁ ꯑꯉꯥꯎꯕꯤꯒ ꯇꯥꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯑꯃꯒ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯆꯥꯛꯀ ꯁꯨꯝ ꯆꯥ ꯂꯩꯔꯦꯅ ꯉꯁꯤꯗꯤ ꯃꯤꯁꯇꯔ ꯅꯨꯗꯜꯗꯣ ꯃꯤꯁꯇꯔ ꯅꯨꯗꯜꯅ ꯍꯦꯛꯇ ꯄꯨꯔ ꯂꯥꯛꯑꯕꯅꯦ ꯃꯤꯁꯇꯔ ꯅꯨꯗꯜꯅ ꯐꯖꯅ ꯍꯧꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯣꯟꯅ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯊꯝꯃꯦ ꯑꯗꯨꯗꯨꯒ ꯁꯤꯗ ꯁꯣꯁ ꯈꯔ ꯑꯃ ꯁꯤꯗ ꯖꯨꯁ ꯈꯔ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯃꯅꯤꯡꯗ ꯀꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯆꯥꯁꯤꯜꯂꯒꯦ ꯇꯧꯖꯔꯒꯦꯀꯣ ꯑꯩꯅ ꯐꯨꯛꯅ ꯆꯥꯕꯁꯤꯗꯤ ꯇꯞ ꯆꯥꯕꯗꯤ ꯑꯗꯨꯝ ꯐꯕ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗ ꯐꯨꯛꯅ ꯆꯥꯕꯁꯤꯗꯤ ꯀꯌꯥꯗꯤ ꯐ꯭ꯔꯤ ꯑꯣꯏꯗꯦ ꯖꯣꯕ ꯆꯥꯁꯤꯟꯕꯁꯦ ꯈꯅꯥꯎ ꯄꯣꯛꯇꯅꯅꯦ ꯑꯩꯕꯨ ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥꯕꯨ ꯃꯌꯥꯝ ꯁꯥꯗꯤ ꯌꯥꯝ ꯁꯥꯔꯤꯀꯣ ꯈꯅꯥꯎꯒ ꯑꯃ ꯄꯣꯛꯇꯅ ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥꯕꯨ ꯈꯅꯥꯎꯒ ꯑꯃ ꯆꯥꯛꯀꯤ ꯃꯈꯩ ꯉꯁꯤꯗꯤ ꯃꯤꯁꯇꯔ ꯅꯨꯗꯜ ꯑꯣꯏꯅ ꯇꯧꯊꯔꯦ ꯑꯗꯨꯕꯨ ꯐꯖꯅꯗꯤ ꯍꯥꯎꯔꯦꯍꯦ ꯇꯩꯔꯕꯖꯥꯠꯂ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝ ꯁꯝꯅꯕꯅꯤꯅꯕꯀꯣ ꯐꯤꯖꯔ ꯀꯥꯟꯕꯣꯠꯇ ꯐꯅꯗꯤ ꯌꯥꯝ ꯌꯥꯝꯕꯅꯤ ꯉꯝꯗꯣꯏ ꯅꯪꯁꯨ ꯆꯠꯁꯤꯜꯂ ꯂꯣꯏꯔꯦ ꯃꯥ ꯈꯅꯥꯎꯒ ꯄꯣꯛ ꯇꯥꯏ ꯇꯧꯔꯤꯁꯦ ꯅ ꯍꯋꯥꯏ ꯊꯥꯖꯗꯕꯤ ꯉꯥꯡꯕꯁꯦ ꯃꯌꯥꯝ ꯆꯥꯅꯤ ꯃꯤꯁꯦ ꯁꯨꯝ ꯂꯥꯡꯁꯤꯜꯂꯦ ꯈꯔ ꯂꯥꯡꯕꯗ ꯈꯔ ꯆꯥꯔꯝꯗꯥꯏꯗꯅ ꯍꯦꯟꯅ ꯂꯥꯡꯕ ꯍꯦꯜꯂꯦꯗꯨꯅꯤ ꯉꯁꯤ ꯊꯝꯃꯒꯦ ꯐꯠꯂꯛꯇꯣꯔꯦ ꯑꯗꯨꯅꯅꯦ ꯆꯥꯎꯔꯗ
ꯊꯥꯟ ꯆꯥꯕꯁꯤꯅꯕꯨ ꯍꯥꯎꯋꯦꯗ ꯑꯩꯗꯤ ꯑꯗꯨ ꯁꯤꯗꯤ ꯁꯠ ꯂꯣꯏꯁꯟ ꯌꯥꯏꯗꯅ ꯑꯁꯤꯁꯨ ꯍꯥꯎꯋꯦ ꯆꯥꯛ ꯈꯛꯇꯅ ꯍꯥꯎꯕꯒ ꯅꯠꯇꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯕ ꯌꯥꯕꯖꯥꯠꯅꯤ ꯀꯣꯠꯅꯕꯁꯦ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯩꯅ ꯈꯔ ꯌꯥꯝ ꯍꯥꯞꯄꯁꯤꯗ ꯑꯩꯗꯤ ꯌꯥꯝꯃꯜꯂꯅꯤꯅꯅꯦ ꯂꯧꯊꯣꯛꯍꯧꯔꯤꯅꯦ ꯑꯗꯨꯒꯗꯤ ꯈꯤꯇꯪ ꯋꯥꯇꯛꯄꯨ ꯇꯥꯔꯦ ꯈꯨꯆꯥꯎꯁꯤꯒ ꯑꯩ ꯈꯌꯥꯠꯁꯤꯒ ꯆꯟꯕꯒꯤꯅ ꯑꯗꯨꯝ ꯅꯝꯖꯟꯒꯦ ꯍꯥꯎꯋꯦ ꯎꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯄꯨꯁꯨ ꯄꯨꯟꯅ ꯀꯦꯜꯂꯛꯑꯦ ꯁꯥꯔꯤꯉꯩꯗ ꯆꯥꯕꯒꯤ ꯕꯦꯇꯔ ꯈꯪꯗꯦ ꯍꯥꯎꯋꯦ ꯐꯖꯅ ꯑꯗꯨꯅ ꯆꯥꯛ ꯆꯥꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯥꯛꯍꯜꯂꯦꯀꯣ ꯃꯤꯅꯗꯤ ꯑꯁ ꯑꯉꯥꯎꯕꯤꯒ ꯇꯥꯗꯅ ꯊꯟꯗꯥ ꯀꯨꯟ ꯀꯥꯏꯗꯨꯅꯤꯗ ꯏꯪꯕꯨ ꯏꯪ ꯂꯥꯎꯋꯦ ꯐ꯭ꯔꯤꯖ ꯂꯧꯊꯣꯛꯄꯩ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯅ ꯑꯔꯣꯏꯕ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯂꯦꯝꯒꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯌꯥꯝꯕꯅꯦꯕ ꯑꯩꯅ ꯆꯥꯏꯗꯣ ꯑꯗꯨꯕꯨ ꯍꯥꯎꯃꯟꯗꯅ ꯑꯩ ꯂꯣꯏꯈꯤꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯁꯅꯦ ꯁꯤꯅ ꯄ꯭ꯂꯦꯠꯀ ꯂꯪꯇ꯭ꯔꯤꯛ ꯈꯤꯡꯇꯣꯛꯈ꯭ꯔꯦ ꯐꯖꯅ ꯍꯥꯎꯃꯟꯗꯅ ꯄꯨꯛꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯈꯅꯥꯎꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯆꯥꯕꯁꯤꯅ ꯂꯣꯏ ꯆꯥꯊꯣꯛ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯔ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯃꯊꯪꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ